Ngasidi mayamda yamna toina thokanba taadokpa ngamdaba hainabi ama masi thadoktragadi nangi tungi punsida taksi solaga laihaugadaba masi khangjaramagati haina nangonda nungaitaba ama yauraga punsi lenkiba yaba hainabi amagi maramda karidagi hauраklibano haibadu video sigi matengna mayamda share tawjige nangna yamna maroibani khanjaba thabak ama masi tawdaba yadi tawgedi khallaga tawbadi sungam ngamjadaba tawnaba hanjin hanjin khallaga wasak jaragasu hayeng adum yaithokpa thabak khara adum thengnaramgani asumaiना होरेन hayeng yaithokpagi hainabisi इंग्राजी वाहिदा procrastination हायरगा खंगनै अदुगा नंगना hayeng पांगथोके कल्लिबा तबकसी तबकतुना नंगबु माय पापा मिसक अमा ओयहनगदौरिबा नंगी पांदम फंगले खंजगदौरिबा तबकतुनी नत्रगा तौदबदी यादबा नंगना यामना हैनदबा तबकतुनी अदुबु तबकतु अनम मतमदा तौबदी पाकना हेक ngमगंदे hayeng खाक्तुना लैगली छात्र अमा ओयनसु वेकेशन असाइनमेंट तगी होना लास्ट आवर तौबगी हैनबी अदुम लैगलिबसि करिगिनो हायबा नंग खंगलमदबा याय तबकतु यैथोकनगि पांबैसु मवोंग खरा अमना कानादबदा ऑनलाइन ड्रेस येंगगा लैथोकि खरा अमना कानाबरोमदा हायबदी इमुंगी थबक लोइसिनबा का सेंगदोकपा नत्रगा अतनबा थबकसिंग लोइसिलगा लैथोकि मरोइबा थबकतुदी तौदनबता अदुम होनै मसि यामना अंगकपा अमसुनि हायबदी थबकतु तौदबा यादे तौगेदी खल्लगसु तौबा सुंगम ngamdribasini hayeng yaithokpagi hainabisigi marumda kari leiri kamaina no haibadu researching na fangba asengba paukum mayam punna khangminasi mi amana procrastinate tawbagi haibadi thabak yaitholibasi maroiba maram tariat tagini ahanba maram maiti gadra kiba mi ayambana makoina tawningliba thabaktu maiti gadra kibadagi thabaktu yaithokpagi hainabi haurai akibasina नंगना तौरीबा थबकतु लोइसिनबा ngamhandabata nattana hauba faw ngamhande khudam oina nangna nangi business idea du maiti gadra khanbadagi थबकतु tawba ngamlakte maramdi miyoibagi brain si aki akhang yaudana nungaiba famda hingningi maram aduna maiti bagi akiba asiragi lapthoknaba ngahaki nungaiba थबक ama tawraga laithoki masina maroiba थबक adu yaithokpagi achawba maram ama oi ani suba maram maong tana tawdringai penjadaba थबक तौबदा मवंग ताना तौद्रिङै पेंजदबगी हैनबी लैबना थबकत यैथोकपगी मरम ओयहल्ले नंगना तौरिबा थबकतु मयामदगी ख्वाइदगी थाक वांगबा अहेनबता ओइबा पामे मसिमक्ति अफबा मगुन अमनि अदुबु थबकतुगी अकुपा सरुक अमदा फो मतम चंगना कुपथना खल्लगा तौनबा होनबता थबकतु थिनथनबगी मचाक ओय अदुगा मखोयना लांबा फंगलक्तबा मवंग तारक्त्रबा कांददी माइथीगद्रा हाइबगी अकीबा अमा लाई थबकतु मवंग ताना तौबा ngमोय खल्लकपदगी माइथी रोइदबा चप चाबा मतमदु लाखिनी हाइना ngaiduna laithuki ahum suba maram babna sagatpa pandam thamba tawningliba thabaktu mawong maril tana laitaba babna sagatpa thabak oibana tawphom khanglaktabadagi yaithokpa hore khudam oina nungtigi ayukna na hogalaga walking chenge aduga gym sanage habisi mawong tarba pandamni masi nataba exercise tawba horage नत्रगा हक्सांग फलगे हाइबा पांदमसी मवंग ताना सेमदोक्तबना थबकतु यैथोकपगी मरम ओइरगी हाइबदी हक्सांग फलगे हाइबसी करमना फहनगदौरिबनो हाइबगी चप चाबा मवंग याउदना करमना थबकतु तौगनी मरी सुबा मरम मोटिवेशन वाटपदगी हाइबदी थबकसी तौरगदी नंगोंदा अचौबा कानबसी फंगनी मसिना नंगबो नुंगायहनगनी हाइबगी इहुल असि वाटपदगी तौगदब थबकतु तौनिंगदे थबकतु यैथोकहल्ले तौरगसु अरोइबा तांजा ngaiduna लैगल्ली कुदम ओइना छात्र अमना हिरम अमदा खंगनिंगबा अमगा लोइनाना लाइरिक पारगदी हेना खंगबा जामदा हेना फबा ओइ अदुबु मसागी हैनिंगबदु पोक्तना ममा मापाना नमफुदा इनसेलगा लाइरिक तोहलगदी लैथोकपगी हैनबी चलंगनबगी अचौबा मरम अमा ओइ अदुगा थबकतुना नंगोंदा करिसु कानबा पीरोइ नंगा थबकतुगा मरी लैनदे खनबदगिसु थबकतु यैथोकनबगी मरम ओइ मंगा सुबा मरम डिस्ट्रैक्शन बुद्धि मांगबा बुद्धि मांगबा हाइबसी नंगना थबक अमा खक्तंग द पुकनिंग चंगबा ngamdaba नत्रगा थबक अमा द कुइना पुकनिंग चंगना होनबा ngamdaba अदुबुनि कायना डिस्ट्रैक्शन होइबना नंगना थबक अमा द पुकनिंग चंगना होनरिङैदा अमा अमुक येंगनिंगकपना थबकतु यैथोकनबगी अचौबा मरम ओइरगे खुदम ओइना एग्जाम अमा थानबगी स्टडी तौरिबा मियोय अमना फोन द नोटिफिकेशन अमा लाकपदगी मथंग येंखिदुना अतोपा वाखल अमा द ताउदुना लैरमबा याय मसिगा चप मानना प्रोजेक्ट अमा लोइसिनबा होनरिङै अनौबा नुंगाइबा प्रोजेक्ट कयागी आइडिया मखल लाक्तुना डिस्ट्रैक्शन ओइरकपा याय असुमना अतोपा वाखलदा ताउरिङै मरोइबा थबकतु यैथोकनबा होनरै तरुक सुबा मरम
ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯌꯥꯎꯗꯕ ꯍꯛꯆꯥꯡꯒꯤ ꯅꯠꯇ꯭ꯔꯒ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯋꯥꯠꯄꯅ ꯊꯕꯛꯇꯨ ꯌꯩꯊꯣꯛꯅꯕꯒꯤ ꯑꯌꯥꯝꯕ ꯂꯝꯕꯤ ꯑꯣꯏꯒꯜꯂꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯨꯔꯒꯗꯤ ꯅꯁꯥꯅ ꯅꯁꯥꯕꯨ ꯊꯕꯛꯇꯨ ꯇꯧꯅꯕ ꯏꯟꯁꯤꯟꯅꯕꯒꯤ ꯊꯧꯅꯥ ꯌꯥꯎꯖꯗꯦ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯁꯨ ꯆꯣꯛꯊꯕ ꯅꯥꯏ ꯃꯔꯝ ꯑꯁꯤꯅ ꯊꯕꯛ ꯌꯩꯊꯣꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯛꯏ 7ꯁꯨꯕ ꯃꯔꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯂꯩꯕ ꯗꯤꯄ꯭ꯔꯦꯁꯟ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯁꯥꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥ ꯂꯩꯕꯗꯒꯤ ꯊꯕꯛ ꯌꯩꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯂꯥꯏꯅꯥꯅ ꯍꯛꯆꯥꯡ ꯆꯣꯛꯊꯕ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗꯕ ꯊꯕꯛ ꯇꯧꯅꯤꯡꯗꯕ ꯑꯃꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯍꯜꯂꯛꯏ ꯃꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯊꯧꯅꯥꯕꯨ ꯆꯣꯛꯊꯍꯟꯗꯨꯅ ꯊꯕꯛꯇꯨ ꯌꯩꯊꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯌꯩꯊꯣꯛꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁ꯭ꯇꯗꯤ ꯑꯃꯗꯅ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯔꯤ ꯍꯥꯏꯔꯤ ꯄ꯭ꯔꯣꯀ꯭ꯔꯥꯁꯇꯤꯅꯦꯁꯟ ꯍꯥꯏꯕꯁꯤ ꯊꯕꯛꯇꯨ ꯅꯪꯅ ꯇꯧꯗꯕ ꯌꯥꯗꯦ ꯊꯕꯛꯇꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕꯅꯤ ꯈꯪꯅ ꯈꯪꯅ ꯇꯧꯗꯕ ꯑꯗꯨꯅꯤ ꯃꯁꯤ ꯅꯪꯅ ꯇꯟꯕꯒꯤꯁꯨ ꯅꯠꯇꯦ ꯃꯇꯝ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯒꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯣꯇꯤꯚꯦꯁꯟ ꯋꯥꯠꯄꯒꯤꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯊꯕꯛꯇꯨ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯅꯪꯉꯣꯟꯗ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟ ꯍꯥꯏꯕꯗꯤ ꯊꯕꯛꯇꯨꯗ ꯐꯠꯇꯕ ꯈꯔ ꯌꯥꯎꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤ ꯐꯥꯎꯕꯒꯤꯅꯤ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯧꯈꯤꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯨ ꯇꯧꯒꯦ ꯈꯟꯕꯗ ꯍꯣꯔꯦꯟ ꯇꯧꯒꯦ ꯍꯌꯦꯡ ꯇꯧꯒꯦ ꯍꯥꯏꯅ ꯌꯩꯊꯣꯛꯈꯤꯕ ꯃꯤꯀꯨꯞꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯦꯡꯂꯒꯗꯤ ꯃꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯒꯅꯤ ꯅꯪꯅ ꯁ꯭ꯇꯗꯤ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯅꯪꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯋꯥꯀꯤꯡ ꯆꯦꯟꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯅꯪꯅ ꯐꯣꯟ ꯀꯣꯜ ꯑꯃ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯑꯃꯁꯨꯡ ꯅꯪꯅ ꯃꯔꯨꯑꯣꯏꯕ ꯊꯕꯛꯇꯨ ꯇꯧꯒꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯅꯁꯥꯗ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟ ꯑꯃ ꯐꯥꯎꯔꯛꯏ ꯍꯥꯏꯕꯗꯤ ꯊꯕꯛꯇꯨ ꯇꯧꯒꯦ ꯈꯟꯕꯗ ꯑꯀꯤꯕ ꯆꯃꯝꯅꯕ ꯂꯥꯜꯂꯦ ꯈꯟꯖꯕ ꯑꯃꯗꯤ ꯆꯣꯛꯊꯕ ꯐꯥꯎꯖꯩ ꯃꯁꯤ ꯊꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯤ ꯑꯋꯥꯕ ꯃꯔꯛꯇꯒꯤ ꯀꯟꯖꯅꯕ ꯁꯦꯝꯃꯛꯄꯅꯤ ꯃꯁꯤꯅ ꯊꯕꯛꯇꯨ ꯌꯩꯊꯣꯛꯅꯕꯒꯤ ꯂꯝꯕꯤ ꯑꯅꯤ ꯑꯣꯏꯔꯛꯏ ꯑꯍꯥꯟꯕ ꯃꯔꯝꯗꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯅ ꯈꯜꯂꯤ ꯅꯪꯁꯦ ꯐꯖꯅ ꯆꯥꯔꯤ ꯅꯪꯒꯤ ꯂꯩꯐꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯍꯤꯡꯅꯕ ꯆꯞ ꯆꯥꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯨ ꯅꯪꯉꯣꯟꯗ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯀꯥ ꯍꯦꯟꯅ ꯊꯕꯛ ꯇꯧꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯈꯟꯖꯩ ꯅꯪꯒꯤ ꯕ꯭ꯔꯦꯟꯅꯗꯤ ꯅꯪꯁꯦ ꯀꯣꯝꯅ ꯍꯤꯡꯕ ꯈꯛꯇꯗꯨ ꯄꯥꯝꯃꯤ ꯑꯁꯦꯡꯕꯃꯛꯇꯤ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯊꯧꯅꯥꯁꯤꯡꯗꯣ ꯌꯣꯛꯈꯠꯄ ꯄꯥꯝꯃꯤ ꯍꯦꯟꯅ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯈꯟꯖꯩ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯃꯔꯝꯗꯅ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯤ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟꯁꯤꯡꯗꯨ ꯉꯥꯛꯊꯣꯛꯅꯕ ꯁꯦꯝꯃꯛꯄꯅꯤ ꯅꯪꯅ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟ ꯑꯃ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯑꯃ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟ ꯑꯃ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯃꯗꯨ ꯉꯥꯛꯊꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯩ ꯃꯁꯤꯅ ꯅꯪꯕꯨ ꯊꯕꯛꯇꯨ ꯇꯧꯗꯅꯕ ꯋꯥꯈꯜ ꯈꯜꯍꯜꯂꯤ ꯅꯠꯇ꯭ꯔꯒ ꯃꯗꯨꯗꯒꯤ ꯅꯥꯊꯩꯅꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯊꯕꯛ ꯍꯥꯏꯕꯗꯤ ꯌꯨꯇ꯭ꯌꯨꯕ ꯐꯦꯁꯕꯨꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯒꯦꯝ ꯅꯠꯇ꯭ꯔꯒ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯕ ꯊꯕꯛ ꯑꯃ ꯍꯦꯛꯇ ꯇꯧꯅꯕ ꯍꯣꯠꯅꯍꯜꯂꯤ ꯃꯁꯤꯒꯤ ꯊꯧꯑꯣꯡꯁꯤꯅ ꯅꯪꯒꯤ ꯊꯕꯛꯇꯨ ꯌꯩꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯍꯜꯂꯤ ꯃꯁꯤꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯒꯗꯤ ꯈꯣꯡꯄꯥꯛꯃꯨꯛ ꯄꯥꯛꯄ ꯎ-ꯕꯤꯝ ꯑꯁꯥꯡꯕ ꯑꯃ ꯁꯣꯔꯣꯛ ꯃꯊꯛꯇ ꯊꯥꯔꯒ ꯅꯪꯉꯣꯟꯗ ꯆꯠꯂꯨ ꯍꯥꯏꯔꯒꯗꯤ ꯁꯤꯗꯤ ꯌꯥꯝ ꯂꯥꯏꯕ ꯄꯣꯠꯅꯤ ꯆꯠꯄꯤꯒꯦ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯎ-ꯕꯤꯝꯗꯨ ꯑꯇꯤꯌꯥ ꯌꯧꯅ ꯋꯥꯡꯕ ꯗꯣꯂꯥꯟ ꯑꯅꯤꯒꯤ ꯂꯣꯟꯅꯕꯗ ꯊꯥꯔꯒꯗꯤ ꯀꯩꯗꯧꯅꯤ ꯆꯞ ꯃꯥꯟꯅꯕ ꯊꯕꯛꯅꯤ ꯄꯤꯔꯤꯕꯁꯤ ꯅꯪ ꯃꯗꯨ ꯂꯥꯟꯕ ꯉꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯋꯥꯡꯕ ꯃꯐꯝꯁꯤꯗꯒꯤ ꯇꯥꯔꯒꯗꯤ ꯍꯥꯏꯕ ꯅꯪꯉꯣꯟꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯑꯀꯤꯕ ꯋꯥꯈꯜꯁꯤꯅ ꯅꯪꯉꯣꯟꯗ ꯊꯕꯛꯇꯨ ꯇꯧꯅꯤꯡꯍꯟꯗꯦ ꯑꯁꯤꯒꯨꯝꯅ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯇꯨ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟ ꯐꯥꯎꯕꯗꯒꯤ ꯅꯪꯅ ꯊꯕꯛꯇꯨ ꯌꯩꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯗꯤ ꯊꯕꯛꯇꯨ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯅꯠꯇꯦ ꯅꯪꯅ ꯊꯕꯛꯇꯨꯗ ꯌꯥꯝꯅ ꯂꯨꯅ ꯎꯁꯤꯜꯂꯨꯕꯗꯨꯅ ꯊꯕꯛꯇꯨ ꯇꯧꯅꯤꯡꯗꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯏꯊꯤꯔꯒꯅꯤ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯃꯤꯅ ꯅꯪꯁꯤ ꯐꯠꯇꯅ ꯉꯥꯡꯅꯔꯅꯤ ꯈꯟꯕꯅ ꯊꯕꯛꯇꯨ ꯍꯦꯟꯅ ꯂꯨꯍꯜꯂꯤ ꯍꯥꯏꯕꯗꯤ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟ ꯐꯥꯎꯍꯜꯂꯤ ꯈꯨꯗꯝꯗꯨꯗ ꯍꯧꯖꯤꯛꯀꯤ ꯎ-ꯕꯤꯝꯗꯨꯒꯤ ꯃꯅꯤꯡꯗ ꯃꯩꯅ ꯀꯟꯅ ꯆꯥꯛꯂꯛꯂꯦ ꯃꯩꯗꯨꯅ ꯅꯪꯉꯣꯟꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯒꯗꯤ ꯅꯪ ꯂꯥꯟꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯤ ꯑꯌꯥꯝꯕꯗꯤ ꯑꯁꯨꯝꯅ ꯂꯥꯁ ꯑꯋꯥꯔꯗ ꯍꯥꯏꯕꯗꯤ ꯅꯦꯒꯦꯇꯤꯚ ꯏꯃꯣꯁꯟꯁꯤꯡꯗꯨꯅ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯊꯕꯛꯇꯨ ꯇꯧꯕꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯤ ꯃꯁꯤꯒꯨꯝꯕ ꯍꯩꯅꯕꯤꯁꯤꯡ ꯑꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯒꯗꯤ ꯀꯥ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯄ ꯐꯤꯚꯝ ꯑꯃꯗ ꯑꯣꯏꯔꯛꯄ ꯌꯥꯏ ꯊꯕꯛ ꯑꯃꯠꯇ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯃꯛꯑꯣꯏ ꯅꯪꯒꯤ ꯄꯥꯟꯗꯝꯗꯨ ꯃꯇꯝ ꯆꯥꯕ ꯉꯥꯏꯔꯤꯉꯩꯗ ꯁꯨꯛꯇꯧ ꯇꯧꯕ ꯉꯝꯈꯤꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯍꯩꯅꯕꯤꯁꯤꯡ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯄꯗꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯤꯖꯤꯟꯅꯈꯤꯕ ꯄꯥꯝꯕꯩꯁꯤꯡꯗꯨ ꯅꯪꯅ ꯏꯟꯕ ꯉꯝꯃꯒꯗꯤ ꯍꯩꯅꯕꯤꯁꯤꯗꯒꯤ ꯂꯥꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛꯁꯤꯡꯗꯨ ꯃꯇꯝ ꯆꯥꯅ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯇꯝ ꯆꯥꯅ ꯃꯍꯩ ꯐꯪꯅꯕꯒꯤꯗꯃꯛ ꯀꯔꯤ ꯄꯥꯝꯕꯩꯁꯤꯡ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯊꯝꯖꯔꯛꯀꯦ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯀꯥꯟꯅꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯆꯦꯅꯦꯜꯁꯤ ꯅꯪꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯅꯨꯡꯇꯤꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯀꯣꯛꯅꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯂꯧꯁꯤꯡ ꯄꯤꯅꯕ ꯁꯦꯝꯖꯕꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ